Imes pada miyang tabiri basing bu ahan magtada binita na taram na uksa bagaloy na kurumjari. Hauzik PAODAM asigi maroy pau thamjari. Lenga na semliba scheme singi kanaba phangnaba miyam na scheme sing aduda ming chansin biu haina Manipuri Governor La Ganeshan na haikre. Aying asagi khal kaitharakli basi khara makai thingbang amnabagi pandamda nomagi oiba workshop ama Senapati da pangthokre. Eat Right Mela gi thoram pangthokre. Loyana India na ngasi vertical launch short range surface to air missile mai pakna test tokre. Mapungoy Paulo Birasi. Center amadi state palibalenga na semliba tongan ba scheme sing kana ba phangnaba miyam na scheme sing aduda ming chansin biu. Wafama sing asi Impal East District ki Kairao Bitra subdivision de leiba Thiam Konjil Mamang Lekai Community Hall da pangthokpa Jila Parishad member sing district level officer sing Pradhan Civil Society Organization sing amadi Khunja sing unaduna wari watai sanabagi thoramda Governor La Ganeshan na phongdokhibani. Mahana makhata kibada Center amadi state lenga na miyang yaifanaba darka leiba miyoi singda makhoigi darka leiba sing phanghanaba yaifa thorang kaya lokhatli. India se maikai khuding amadi lam khudimak chakhanaba pandamda amadi Prime Minister Narendra Modi lising makhada developmental program kaya tongan ba sector sing habidi housing, health, education amadi infrastructure phaganaba thabak kanna lokhatli haiki. Thoram Houdringaida Civil Society Organization sing na tongan ba isu sing habidi road connectivity, power, health, education sing ba kaya gi matangda khongthang kaya lokhapina ba wafong governor da thamki maduda governor na miyang ya pamba singa thubada phangnaba thabak lokhatnabagi matangda chief minister da haigani haina thajaba piki ngasi gi tharamaduda Kairao ACG MLA L Rameshwar Maitai Impal East ki deputy commissioner Khumanthem Daina Devi su saruk yaki Manipur da ngasi miyoi ama covid positive oiba thengnaki ngasi miyoi nifomari covid test tokibani State COVID laisa lakpadagi ngasi phawada punba miyoi lak ama lising kuntra tret chani yangkhai mathoi COVID positive oikre positive oiraba sing madungda miyoi lising ani cham kun leikhidre miyoi lak ama lising kuntra manga cham kun marina narambadagi phakre state se COVID naba phakibagi chang chada maudra nipan dasmik mari mangani active case da miyoi tare leiri Lep palaitana singi lamda umang wamang sing kokthorak panamaram oiraga malemgi maruina state sing asigi aying asagi khal kaitharakliba si khara makai thingba ngamnabagi pandamda nongmagi oiba singmi isinau singi oiba workshop amang asi Senapati District Headquarter da pangthokre Federation of Ecology Security FES Manipur Baptist Convention amasung MBC amasung Maram Naga Baptist Association MRNBA punna sinduna Conservation of Potential Community Conserve Areas CCAS haiba thimda nongmagi oiba workshop amang asi Senapati Headquarter da leiba Maram Union Complex da pangthokre Maram community singa taba khultara mangarom dagi lakpa villagership sing amasung naha singna participate toba workshop aduda T Karang Maram Director Environment Policy MBC na haikibada singi khul singda leiba khulgi uyok haiba forest area si tangai phadana honglakliba ayinga sagi khalasi kannabagi damak kanjab toba mathau tare haibagi pandamda workshop ase pangthokpani magna hai singda singmi singna matam amada nesarna pirakpa resource sing marang kaina leirambadagi Singmi sing awat apa laitana masama ufa na hingbang amlaki adubo lisang sitna singi lam singda umang wamang leptana koktorak padagi hauzik singda calamity ge choba ama thokpagum ising phangdabagi awaba sing nongmagi sum hengalakli masida sonantana indigenous oiba medicinal amadi aromatic value yauba pambi sing amasung lamlaki sau sing nongmagi mangsilakpasna state singi lamdasu asoba inga sagi khalda chauna ahongba leire habasi ngasigi samjaraba singmi singna paksana khangminaba mathau tare haiki partners NGO hoje ke foundation for ecological koina larga
मोयना हुजिदी सेनापति मणिपुर दा हंदक मोय से चंगलापनी अदो चंगलापसिदा मोयना खुन सिदा चंगलारका मोयना ग्रासरूट दा सुविन बिनाबसिदा कोई मणिपुर बाप्टिस्ट कन्वेंशन सु खुद समन्नार हरेगा कोई कम्युनिटी कंजर्व फॉरेस्ट से एरिया से लै हनसे हबसिदा कोना अदुम माखोयबु moral support as well as की physical support से पिरगा कोई की चिंग दा लेरिबा चिंग अमासुंग तम दा लेरिबा मिसिंग से कोई हजिक की ग्लोबल वार्मिंग दिकी कोई की कंट्रीब्यूशन होइना कोई दुमिना कोई पानबा यानबा नेक्स्ट अमुका कोई की जनरेशन नेक्स्ट जनरेशन सिदा कोई ना हजिक पानबगुम न मोइसु पानबा यानबा की मकदा कोई की कंसर्न लाइबनी हाबसे हाइनिंग बनी ngarang numidang pung 3:45 tarakpada Kakching district ki Kakching police station manung chana leiba Kakching wairi leisang them pareng de leiba nan manipuri ama nomaina kaptuna hatlam le atopa amana yet thangba phaiganda panduna shokle thaudo aduga marile na Manipur police ki DGP P Dongal yauna makok thongbo officer singna ngasi mafam maduda laktuna yengsilakre hairi thaudo asigi matang da phangba pawgi matungina di Kakching wairi sabal leikai leisang them pareng degi naurem chauba sahi humdra apokpa laikhidraba naurem gaura singgi yumgi maning de leiba asan ba ka amada leiba nan manipuri tarukki leifang ka amada masak khangdaba miyoi ani changlak laga nomaina kaplambani hairi laikhidraba miyoi adugi maming na Madal Yadav sahi kuntra apokpa Sipuzan Yadav Kowi Bihar gi Betia district ki Pakshimi Champaran-dagini mahak makokta nongmay maru ama panbadagi mafam adumakta dalaykidabani soglaba miyoy adugi mamingna Bharat Jadu sahi kuntra mga apokpa Sibanath Jadu Kawi mahaksu Bihar gi Betia district ki Pakshimi Champaran-dagini hairi thogdo adugo haktengana thengnahoba asanba ka adumakta dalayminaba Binay Yadav sahi kuntra nitoy kauba amana phongdorakpada makhoi asi sek subagi thabak toba ngaktani ngarang numidang pung 3:45 tarakpada makhoina thabak suraga halakpagi matamda masak khangdaba naha ani makhoi ka aduda changlakhi makhoina changlakpa matamda ka aduda punna miyoi taruk leibagi manungda makhoi manga leikhi naha ani aduna nakhoi kadai da thabak suri inner line permit leibra haina hanglamki ngaihak wari sanaramla matungda naha ani dugi manungda amana nongmai atianba ama satoklaga mangonda ahan boina kapsilakhi mahakna nanto hobadagi mahaki khongrauda nongmai maru ama phawdoktuna chatki Madal Yadav sahi kuntra makokta panbadagi mafam adumakta da siki aduga topa amaduna oi thangba phaiganda nongmai maruna panbadagi soki nongmai round ahum adu katlamlaba tungda naha ani adu mafam adudagi gari macha amada thauduna mafam adumakta dagi khonglei thuna nanthokuna chatkibani hairi asok paduna Kakching lamdong da leiba Jiban hospital da pukhatuna laikanaraba tungda rims da pukhatuna makhata balayeng sathakre hairi asi baksang adu mobile forensic unit forensic science laboratory Manipur ki kangbu ama laktuna yengsilaba tungda Kakching police na lokhalaga Jennings ki Mirial sang da thamkre hairi thaudo asi matang da Kakching police na case ama lokhatuna thiba humbagi thabak sathakre Manipuri site parisa ki guru thoksom angobi ningsing sel gi manalising ani kunithoi Kakching kunyai lekai de leiba Sri Mayum Ibotombi Sarma da khuchinarakle mana ase Manipuri site parisa Imphal gi 43 suba sahi gi thoram da lanthokibani mana phanglaklaba Sri Mayum Ibotombi bo Kakching Popular Sporting Club ki miyoi singna Kakching khongnang mari phangbada harau tayamna okre Lakliba June 16 da International Day Against Drug Abuse and Illicit Trafficking ga mari leyana quiz sangdamnaba ama Chamri kunmanga suba special Sunday gi thoram oina Library and Information Center na sin langduna center asigi mipun sangda pangthoklagani haina center asigi secretary KSIS Joy Kumar Singha na khutiak piduna thadorakpa cherol amana khangalakli Zero asna makhata na khangalakpada pangthokadoriba sangdamnaba sida punna round 13 leiduna atho ehen tanagani thoramasigi prize katpirakpana Naurem Borchandra Singha Kakching Kunyai Lekai Labongo Parengda leibanani thoramasigi prize lanthokpana September 19 da pangthokani hairi Eat Right Mela gi thora ama Indiana ningtamba sahi 109 surakpagi Azadi ka Amrit Mahotsav ki charoma oina Food Safety Administration Bisnupurna sinduna Bisnupurda laiba Kiamba ningsing sanglenda pangthokre pangthokiba thoramaduda oinam esigi MLA Irengbam Nalini Devi Bisnupur Municipal Council Chairperson L Maniyama Singha amadi Chief Medical Officer Bisnupur Dr. L Rai Chandrana athoiba mitunglensin oina saruk yaki thoramaduda MLA oinam Irengbam Nalini Devi na phongdokibada
Sinbanda hauba pochak ngakdana hakjangda afaba nate machiyoiba chinjak oina sabiyu phattaba chinjak charabadi hakjang pharoi hakjang phatragadi wakhal nungairoi karimata hainingloi health is well hakjang phabana lani haiba probab adu ningsingminasi maram aduna hakjang phaba punsi marel ama oinaba afaba chinjak chaba mathau tai nupi entrepreneur singa dukan phamduna karbar tawjaduna imung pubaga loyana macha semliba sisu yamna thagat ningai ni khunai asida nupina angamba contribution khara piduna kanaba piribasi yamna nungai jabaga loyana thagatpa phongdokjari haina makhata ki haire basi hakjang phaba haiba ku oina gi amata hakjang pharagani punak phaba akba kal khanba gamba apa bahwa tahu bahwa adu oiga dabani aikoi masal suba sinda sala daba aikoi lawana thonami si Ill effects of drug abuse haiba topic asida essay competition among asi ACME Higher Secondary School Yaripokta pangthokre competition se District Legal Services Authority Thobalna Legal Literacy Club ka khusam naraga sinbani tharamaduda District Legal Services Authority Thobal chairperson Bini Ngangom DLSA Thobal gi Secretary Bineswari Maibam amadi ACME Higher Secondary School Yaripok ki Principal Yumnam Birensu yauki ऐसे कंपटीशन अदुदा क्लास 12 की महिरोई चामरोमना सरुक याखी थोरामसी नेशनल लीगल सर्विसेज अथॉरिटी नसलसागी लीगल सर्विसेज टू विक्टिम्स ऑफ ड्रग एब्यूज एंड इराडिकेशन ऑफ ड्रग मेनेज स्कीम की मखादा थौबाल डिस्ट्रिक्ट के ओइना स्पेशल यूनिट न सेम्बा एक्शन प्लान की सरवमा ओइना सिनखिबनी ngase irawot bawan BT road imphal da pangthokiba Unaba amada sinmi amasong lomi marupsingna BJP na lusingba NDA lenga ki agnipat scheme asi Bharat ki nahasingi maroina khungangi nahasingi mayoktani haina phongdokre Press meet aduda Bharat pumbada Sanyukta Kisan Morcha na agnipat scheme ga mayokta nomagi oina ngasi sangsingkiba khongjang musogotuna coordinating body of trade union Manipur chairman L Satin Kumar na agnipat scheme asina Bharat ki naharon singda langjare madudi hangduna leiriba military ki phamsingde mensinbagi wafam yaude Press ko nabaduda CPIM Manipur State Committee ke Secretary Khetri Mayum Santana hai ki madudi Modi na lisingani tara marida Bharat ki Prime Minister oina mai pakpagi wangang muda ex servicemen singbu sogoladuna one rank one pension pigani hai ki adubu sahi nipan mapung pharaba sidadi agnipat scheme asigloyana no rank no pension haiba wapam asi thamba sina ex servicemen singbu ijat manghale haina phongdokre Manipur Pradesh Congress Committee के President के मेगा संजगी मियंग मखादा Vice President Hareshwar Goswami na lusingba team amadi NSUI yauna miyoi kunromna saba team amana ngarang Sayed Nariba Indo-Myanmar Border Pillar 81 Kwatha Kuno amadi hauzi BRT na fencing khaba gi thabak satharagli ba sigi matangda yengsinbai khongsa amma satkre Hairiba khongsa duga mari lena Hareshwar Goswami na phongdokibada haukiba sahi lisingani tara nipanda Kwatha Kuno da leiba Sayed Nariba Border Pillar 81 da Manipugi CSO sing maruina UCM yauna atai party sing yauna Congress Party na maruina daitya loduna mafam asida Surveyor General of India masa yauna laktuna yengsinkiba leikrabani masida party asna mafam asigi asoiba sing akanma mawongda objection taukrabani masida Surveyor General of India masa nasu mafam asi lale haibasi yakiba leikrabani amadi amuk hana re-survey taunabasu hairamlabani wafam asida Congress Party asina hainingbadi mangliba Indo-Myanmar ngomkhaigi saruk sing asi yamna sangna lam mangli hariba Manipur gi lamgi saruk sing asi mangliba mafam sing adudi Tuibai Molcham area da border pillar number 64 dagi 68 new asi mangle Masigi mathangda Tamu More area da laiba More gate number 1 da laiba land custom check post manakta lairiba border pillar 76 dagi 69 asisu henjan na yungsilamli Howland Phai rom da laiba border pillar asisu oiri amadi border pillar number 78 Tamil laisang manakta yungliba pillar asisu ate topa pillar singa manadana icham chamba pillar oina yungli masina Tamil gi laisang asigi lam phauba mangbayana lairi loyana Choro Kuno areas the Laiba border pillar number 88 to 95 phauba da lairiba pillar singa sisu nauna hongdo hongjin tawbani haiba wapam kunja singa thamlaki ba laikre amadi Kwatha Kuno Wakshu areas da lairiba border pillar number 81 dagi 83 phauba yamna chauna lam mangli haiba pham singa sisu matau karamna mangli bano haibada matamaduda
latitude longitude sing sanadabana hairiba survey asi mamangai matamda ahum thokna onkhre masida Manipur Pradesh Congress Party na handagi hauna Government of India da memorandum pishinduna mapanda chatuna protest tawba amadi Manipur da phawba dharna na singba phamduna protest tawduna lakrabani amadi hanjina Surveyor General of India da che iduna khangan kiba laikre adubu response ama phawba lakte hairi Tungda Congress Party asna border pillar number 81 kwatha khunau da satuna Manipur gi ngamkhai kaiba yaroi Manipur gi apunba saktam kaiba yaroi amadi maram chadaba aranba border fencing toba yaroi haiba tongan ba kholau sing lauki Khongchaduda MPCC General Secretary Shiraz Ahmad MPYCC Secretary Abhinesh Naurem NSUI gi General Secretary Kipo Khuman Lamlai Block Congress Committee gi Achoibam Deben amadi Kaksing Block Congress Committee gi KSS Kennedy Singh Saruk Yaki Number 1 Number 2 Namju Pha amasung namche loki 120 yards torang 109 meters cycle laga yungor na khoi ngalmu on gi bada khara soidok soin jile ambai torang na 300 meters am cycle laga yungne ado ide man si na sagi 200 amutara natte somdagi hairiba border number 81 sidagi kadum da sakibada IT rom da sakibada join to ama sumna kanda amuk 79 rom da join to da ama sidagi adum da kapaga join to dar da di adugi marakta leiba lamse yam chauna mange ba sidagi amakha dagi haidaraga join to matamga sidagi to ga marakta hoba ma leirane ba asigi jaga sida 81 si oidarga di IT rom da kapkibada amasung 79 rom da kapkibada asidagi chakhaga di akhoi lamdu mangoi dawa sidagi chatlaga di hujiki anigi marakta leiba gap ki lamse yam chauna mange lam mange ba si chama da chama mase ayang na mayang hum thamjari I can prove it I prove to wangam gani masida tanagum amantana masigi matang da kanagum amana challenge to bira ba akhoi lamse mangde Thasigi tang tarani thoi kuntaruk phawba Manipur Police na sathagadaba observation of nasha se pakwada gi Tharangi Sharamo oina SP Bisnupur and Hirojiki miyang makhada ngasi Moirang Police na sinduna pangthokre ngasi Moirang Police ta sangi conference hall da pangthokiba tharamadu da SDPO Moirang L Shanti Kumar station sagi OC Rajen Khangan ba Moirang Kendra punba mera paibi imalu ke president ke Padamo Devi Look Asigi Secretary and Thaba Devi na thoiba mitunglen oikibagaloina tharamadu da Moirang Kendra gi manung de leiba CSO club amadi mairoi singloina sanaroi kya su saruk yaki ngasi gi tharamadu ga marilena SDPO Moirang na phongdokibada angang singasina drugs in aba horaklibasi pokpadagi hairakpa mata natte noma gi mayai ka bachinjak makhal sing khajik sin aba hairakpadagi drugs in aba horakpani haina lojai khudamoina kwa jada sabi mama oibi singna kwa da yarakpa yubi adu masa singda pijaba tamlakpadagi nomadi masa adu su kwa jarakpa hairakpa yai asumna mayai ka bachinjak sinabasi noma khaktada chaba tamlaga edik oirakpa natte maramaduna hogolagliba angang singbu kansi Manipur Police na mayai ka bachinja amadi drug Manipurda muthatnaba honabada miyangi mateng changi miyamna mapung oiba support tawbiyo haiki Moirang SG Moirang Municipal Council gi manung channa leiba Ward number 3, 5 amasung 10 dagi hana rasniti tongan-tonganba party da leiramba councillor amadi lakadariba municipal election da intending candidate oigadaba yauna miyoi kaya BJP amasung ex MLA M Prithviraj bu thajaduna changlakpada taramna opagi thorama ngarang pangthokre ngarang BJP Manipur mandal na sinuna Moirang Kiam lekai da leiba ex MLA gi yumda pangthokpa thoramaduda President BJP Bisnupur District Committee RK Bimala Devi ex MLA M Prithviraj Singh President BJP Moirang Mandal Muhammad Shaukat Ali Moirang Municipal Council gi Vice Chairperson M Basanta Singh Councillor gi Ward number 1 gi Caretaker Councillor L Chitramani Devi Caretaker Councillor Ward number 6 ki K Premila Devi Caretaker Councillor Ward number 7 S Bishe Devi Caretaker Councillor Ward number 11 ki K Memthoi Devi Kota Municipal Council Caretaker Councillor Singh amadi ngasi ogliba intending candidate Ward number 10 Hema Memo Devi amasung Ward number 5 tagi social worker Konjengba Mary Devi na athoiba mithung sing oina saruk yaki Opagi tharamadagi charamoina hana mamangi election da Congress Party da leiramba Councillor Ward number 3 gi Ibemza Devi intending candidate Ward number 10 Hema Memo Devi amasung Ward number 5 ki social worker Konjengba Mary Devi amadi makhoi ga loina Ward ahum astagi miyoi sani romna BJP da sanglakpada BJP Bisnupur District Committee gi President ex MLA amasung President BJP Moirang Mandal na BJP gi lengyan yanduna taramna okay
Manipur State Somalila Council na sumang kumagi saknay Rabi Lilaroy Thongam Dasu Dasumati Devi gi Kongpal Kheti Leka Impal East Laibana ikang kangoda na laikidabada state ki thakta sadanjali katuna awa phongdokpagi tharam ngarang pangthokre tharam aduga Padamashri Nabawarepa Khetri Jugindro Chairman Award Committee Manipur State Somalila Council El Tarpon Advisor Manipur State Somalila Council amadi PS Gunachandra Sharma Lifetime President Somalila Council na President Members sing oina saruk yaki Manipur State Somalila Council Lifetime Secretary Chawrakpam Hemantana Tharamaduga Taramna opagi waral Thongkibagaloyana Lilaroy Dasumati Devi na ngalingai matamda Somalila gidamak kathok piramba kayabu singthaki Orissa ki Sandipur laiba integrated test range ITR dagi ngasi lebak asna vertical launch short range surface to air missile mai pang test tokre BLSRSAM asi shipborne weapon system ni mission adu mai pang pangthok pigidamak Defense Minister Rajnath Singh Defense Research and Development Organization DRDO bu thagatpa phongdoki mahakna makatana haikibada vertical launch short range surface to air missile gi mai pana test tokibaduna Indian Naval Sikki defense capability bu mapangal hena kangkha lagani haiki Chief of Naval Staff Admiral Rari Kumar Nasu DRDO bu thagaki Department of Defense Secretary Dr. G. Satish Reddy Nasu DRDO gi Chairman amasung Operation adu chathabada saruk yakiba sing muthagaki mangna haikibada Prime Minister Narendra Modi gi Vision Atmanirbhar Bharat ki anoba milestone ama thamlabani May 13 da Al Jazeera television journalist Shirin Abu Aklebu kaptuna hatkibadu Israeli forcing nani haibagi I pau phangle haina ngasi United Nations na haikre UN Human Rights Office ki wangangloi Rabina Samdasani na haikibada aikoina khomjin ba I pau dagi Abu Aklebu nomai kapkiba madi mahaki mamanabi Ali Samodi Buson kibadu Israeli Security Force dagi ni Palestinian Force dagi natte wapamasi wangangloi aduna Geneva da phongdokibani Hojarabada Maropa Amukana Pijari Lengakna Semliba scheme sing Kanaba Pangnaba Miamne scheme sing Aduda Ming Chansin Biu Haina Manipuri Governor La Ganeshan na High Cray Aying Asagi Kal Kaitarak Libasi Karamakai Tingbang Amnabagi Pandamda No Magioeba Workshop Ama Sanapatida Pantokre Eat Right Melagi Thoram Pantokre Loyana India na ngasi vertical launch short range surface to air missile mai pakna test tokre ngasi gidi paudam pijaba matang ngasi loisinjare miyang tabiri basingbu amukana kurumjari